ꯈꯨꯆꯥꯎꯁꯤ ꯈꯨꯐꯖꯁꯤ ꯁꯤꯁꯦ ꯀꯩꯅꯣ ꯇꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯍꯩꯀ꯭ꯔꯨꯒꯤꯅꯦ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯃꯊꯛꯇ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯃꯅꯥ ꯀꯦꯟꯕꯩ ꯆꯥꯎꯔꯗ꯭ꯔꯣ ꯁꯤꯗ ꯏꯆꯥꯎ ꯆꯥꯎꯋꯤ ꯂꯣꯏꯅꯃꯛ ꯕꯦꯠꯁꯦ ꯆꯞ ꯃꯥꯟꯅꯩꯅꯦꯕ ꯁꯤꯁꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯆꯨꯁꯟꯅꯈ꯭ꯔꯕ ꯃꯥꯜꯂꯦ ꯌꯥꯝ ꯆꯥꯎꯔꯝꯃꯗ꯭ꯔꯥ ꯇꯧꯔꯤꯁꯤ ꯃꯈꯥꯁꯦ ꯀꯣꯠꯂ ꯆꯥꯁꯦ ꯍꯦꯛꯁꯦ ꯁꯤꯃꯒ ꯍꯦꯛꯁꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯣꯕꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯑꯕ ꯃꯥꯒꯤ ꯃꯅꯤꯡꯗ ꯈꯔ ꯀꯩꯅꯣ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯝ ꯀꯂꯔꯗꯣ ꯑꯗꯨꯃꯥꯏꯅ ꯆꯪꯉꯒ ꯃꯥꯡꯈꯤꯗꯣꯏꯅꯦ ꯋꯥ ꯆꯪꯕꯤꯔꯛꯑꯁꯤ ꯈꯥꯃꯦꯟ ꯇꯥꯎꯕ ꯁꯤꯗꯤ ꯀꯥꯡꯉꯧꯅꯦ ꯀꯣꯕꯤ ꯃꯅꯥꯅꯦ ꯊꯝꯆꯦꯠ ꯀꯩꯀꯩ ꯍꯥꯞꯄꯒ ꯑꯗꯒꯤ ꯁꯤꯅ ꯆꯝꯐꯨꯠ ꯒꯖꯔ ꯅꯨꯡꯖꯔ ꯑꯗꯨ ꯋꯥ ꯁꯤꯗ ꯊꯥꯎ ꯈꯤꯇꯪ ꯉꯧꯕ ꯍꯪꯒꯥꯝ ꯁꯤ ꯐꯖꯔꯦ ꯐꯖꯅ ꯌꯦꯔꯨꯝ ꯕꯨꯔꯖꯤ ꯁꯤꯁꯤꯅ ꯀꯩꯅꯣꯗꯣ ꯍꯥꯞꯇꯣꯛꯑꯦ ꯌꯦꯔꯨꯝꯗꯣ ꯕꯨꯔꯖꯤꯗꯣ ꯀꯥꯡꯒꯧ ꯁꯥꯍꯟꯈ꯭ꯔꯦ ꯁꯤꯅ ꯆꯥꯍꯥꯎ ꯄꯣꯁ ꯇꯥꯔꯦ ꯎꯏ ꯎꯏ ꯂꯥꯎꯔꯦ ꯃꯥꯁꯤꯗꯤ ꯃꯑꯣꯡ ꯇꯥꯔꯦ ꯍꯥꯟꯅꯒꯤꯗꯨ ꯅꯠꯇ꯭ꯔꯥ ꯅꯍꯥꯟꯒꯤꯗꯨ ꯅꯠꯇꯦꯕ ꯀꯣꯕꯤꯒꯤ ꯀꯩꯅꯣꯗꯣ ꯏꯁꯇꯟꯒ ꯆꯥꯔꯗꯤ ꯍꯥꯎꯔꯅꯤ ꯃꯥ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯀꯩꯗꯧꯕ ꯐꯥꯗꯣꯏꯅꯦ ꯀꯃꯥꯏꯅ ꯃꯅꯥ ꯆꯤꯡꯈꯥꯛꯁꯤꯔꯣ ꯌꯥꯏ ꯇꯦꯡꯀꯣꯠ ꯊꯥꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯀꯥꯏꯗꯦ ꯀꯩꯅꯣꯗꯣ ꯀꯩꯅꯣ ꯁꯅꯥꯀꯂꯣꯡꯒꯤ ꯁꯥꯕ ꯑꯣꯏꯗꯕꯅꯤꯅ ꯃꯈꯥꯔꯣꯝꯒꯤꯗꯣ ꯏꯃꯥ ꯀꯩꯅꯣꯗꯣ ꯁꯤꯡꯖꯨ ꯄꯥꯟꯒꯤꯗꯣ ꯑꯗꯨ ꯃꯔꯨꯗꯣ ꯑꯆꯧꯕ ꯇꯥꯕꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨ ꯀꯩꯅꯣ ꯃꯀꯥ ꯁꯦꯇꯠ ꯍꯥꯏꯕ ꯍꯥꯏꯗꯥꯏꯅꯦ ꯈꯪꯗꯦ ꯍꯣꯔꯦꯟ ꯅꯪꯗꯣꯝ ꯆꯠꯄꯤꯗ ꯍꯪꯉꯦ ꯁꯤꯁꯤꯅ ꯉꯁꯥꯏ ꯑꯜꯃꯟ ꯃꯤꯜꯛ ꯁꯦꯝꯒꯦꯅꯅꯦ ꯇꯤꯡꯉꯕ ꯀꯥꯎꯔꯕ ꯍꯣꯔꯦꯟ ꯇꯛꯈꯥꯏꯔꯝꯒꯦ ꯏꯃꯥ ꯆꯥꯛꯍꯥꯎꯁꯦ ꯀꯩꯅꯣ ꯇꯧꯔꯣꯔꯥ ꯑꯣꯠꯂꯒ ꯊꯝꯕꯤꯗꯣ ꯊꯝꯃꯒꯦ ꯑꯗꯨꯅꯗꯤ ꯐꯔꯦ ꯈꯥꯕꯩꯁꯤꯅꯗꯤ ꯐꯩ ꯆꯥꯛꯀꯤ ꯈꯥꯕꯩꯅ ꯐꯩꯌꯦꯕ ꯃꯁꯤ ꯆꯥꯛ ꯈꯥꯕꯩ ꯌꯥꯝ ꯆꯥꯝꯕꯤꯌꯣ ꯁꯨꯝꯕ ꯑꯉꯧꯕ ꯑꯍꯨꯝ ꯃꯅꯝ ꯈꯨꯅꯨꯡ ꯁꯦꯝ ꯇꯧꯔꯦ ꯑꯗꯨꯏꯁꯤꯡ ꯄꯥꯏ ꯑꯣꯠꯈꯥꯏꯈ꯭ꯔꯦ ꯃꯑꯣꯡ ꯇꯥꯔꯦ ꯆꯝꯐꯨꯠ ꯍꯥꯞꯄꯦ ꯍꯪꯒꯥꯝꯒꯤ ꯃꯇꯣꯟꯅꯦ ꯒꯖꯔ ꯀꯣꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯗꯨ ꯃꯌꯥꯝ ꯐꯨꯠꯄ ꯃꯌꯥꯝꯁꯦ ꯌꯥꯝ ꯑꯁꯪ ꯑꯃꯥꯟ ꯌꯥꯔꯦꯅꯦ ꯆꯥꯛꯍꯥꯎꯗꯤ ꯑꯃꯨꯛ ꯀꯨꯞꯁꯜꯂꯦ ꯍꯣꯔꯦꯟ ꯂꯥꯁ ꯋꯥꯏꯗ ꯆꯥꯗꯣꯏꯅꯤꯅ ꯂꯐꯣꯏꯗꯤ ꯂꯐꯣꯏꯔꯣ ꯁꯤ ꯁꯪꯒꯣꯝ ꯃꯄꯥꯟ ꯁꯤꯅ ꯁꯪꯒꯣꯝ ꯃꯄꯥꯟ ꯁꯪꯒꯣꯝ ꯃꯄꯥꯟ ꯁꯤꯅ ꯑꯅꯪꯕ ꯀꯧꯇꯥ ꯀꯥꯊꯣꯛꯈ꯭ꯔꯦ ꯁꯤꯗꯤ ꯇꯥꯒꯦ ꯃꯅꯨꯡꯗ ꯈꯣꯡꯒꯗꯣꯏꯅꯤ ꯁꯤꯁꯤꯅ ꯆꯤꯅꯤ ꯇꯛꯈꯥꯏꯕ ꯂꯐꯣꯏꯗꯤ ꯁꯤ ꯂꯩꯔꯦ ꯈꯪꯅꯗꯦꯕ ꯃꯥꯛꯁꯨ ꯎꯞꯄꯗꯤ ꯈꯪꯅꯗꯦꯕ ꯑꯩꯅ ꯈꯨꯠ ꯍꯥꯏꯕ ꯀꯅꯥꯅꯣ ꯀꯥꯏꯅ ꯌꯦꯡꯉꯤ ꯃꯥꯁꯨ ꯌꯧꯔꯦ ꯍꯩꯅꯧꯁꯨ ꯑꯗꯨꯝ ꯄꯥꯟꯕꯅꯦ ꯆꯤꯠꯀ ꯇꯧ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯦ ꯃꯥ ꯍꯩꯅꯧꯁꯨ ꯑꯃꯨꯛ ꯄꯥꯜꯂꯦ ꯃꯥ ꯈꯪꯉꯦꯍꯦ ꯃꯣꯏ ꯒꯥꯔꯤ ꯃꯃꯥꯡ ꯌꯧꯔꯀꯥꯟꯁꯤꯗ ꯋꯥ ꯋꯥ ꯆꯔꯣꯡ ꯑꯃꯁꯨ ꯄꯥꯟꯕ ꯑꯃꯁꯨ ꯂꯩꯔꯤ ꯂꯣꯏꯔꯕꯣ ꯂꯣꯏꯔꯕꯣ ꯄꯥꯏꯕ ꯑꯣ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯏꯟꯗꯣꯆꯥꯗꯣ ꯃꯇꯨꯝ ꯃꯇꯨꯝ ꯄꯥꯜꯂꯤꯗꯣ ꯀꯩꯅꯣ ꯑꯗꯣ ꯍꯥ ꯑꯣ ꯄꯥꯜꯂꯤ ꯃꯇꯨꯝ ꯀꯩꯅꯣꯒꯤ ꯃꯣꯏꯅꯗꯤ ꯆꯤꯛꯇꯦ ꯍꯥꯏꯔꯤꯕ ꯅꯁꯛꯇꯨꯗꯤ ꯍꯩꯅꯗꯦꯗꯣ ꯔꯝꯕꯣ ꯑꯃꯨꯕ ꯃꯥꯟꯗ꯭ꯔꯣ ꯃꯥꯁꯦ ꯅꯤꯄꯨꯏꯃꯥꯏ ꯔꯝꯕꯣ ꯑꯃꯨꯕꯗꯣ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯃꯨꯃꯨꯁꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯒꯨꯝ ꯇꯧꯋꯦ ꯁꯛꯁꯦ ꯃꯨꯕꯅꯤꯅꯅꯦ ꯆꯦ ꯁꯥꯅ ꯐꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ
Đôm cháu ấy ủn nở ra không hỏi cái người lên thâu la hâu ra bên hay hẳn thâu la Ibungoga khoi pakal punna laimina hoban corona kulumda laiga jan dom chagi kundur male adi kai laino chabun nango bom sali jen yeng pale yam pan hori yam thumba yai yam laibani inda size aingonda so ani hum pira thari chawri hojia ola pa chahi mani daga ti paran akhoi da bu yoradi ko kutu pikku jida ne koi lang rin kala ko da sim lesson in lesson da yade chani ngai kya lai ti tomba cha thaksi umorok sida hex ata dina kana tawgrani ba sida sorok lomda thangbani na uphun yam kai achan Sina si diaw de ko si sina tilau kai semba hore na thekla ko doranga ni ama su sama ga laiben si gi sine na si amu ising je sindo ko do je fridge da smain tham do khoi dagi hek pa kai du ne champra sing je ko su lai re ising sindo ani aduga phajana mai ngon da kai ka khat pa khot pa kai taw do tai thokre na aduga ising sindo ga amu ko tham do 90 days kumba thambi ai hai bas main tawragan tha mukti phajale ko ma cham thokra phajana takhaira kan du da aduga isinga no wasille amu hapsalura se sigi nga taw ko sene nangi puklau bi do matum thongba gi di yam samme koi ma do khoi dum singjang thongga to hawo da sa ising ke ga na asnani na khu haw do Tôi thì năm này mà nông cái đang nó hụt quán này cũng một hụt cả năm. Sina koi halak pare lai rakko sigi bread se de haw bane kano se elgi bread se sidi haw e bako koi sa de lik la kan degi sisna kai no sigum ba mang sai cha re sina tong sai cha to ba cha ga taro se ni dang wai ram gi de lik la gi di sigi ban ji ma dum haw re Chế đồng ấy. haw draw ha Dạ, nhưng mà nó dùng nó haw draw. si se adi sina sai cha ba do khra kan law draw cha di dem haw Cái nó đó phụ đề phải là 여기 심하주 자 하우보다가 사이즈 루퍼가 잡으니 하우 까모나 가더라 실로 컷트자 Đúng là quốc gia mình bảo. Chúng ta sẽ ra tiền. Chúng mấy bạn học tiền. 심하고 김웅시지 하우 크바 스타일 또 마당이 차이지 마 인가 저 Đi đánh học cái đồng đi. xem thử cái dài rồi hào nhưng mà gì là Không là đẹp. 고 그리고 이제 다들 Dùng. Rồi đi một không ra. 네? 지라 딱 봐 한국어 거지디 만남들이 많이 고비기네 살라토나 세마게 아코 봐수 누가이버 사바 과 À, xin lỗi. 까 À, xin lỗi. 호호
ꯁꯤꯅ ꯑꯍꯦꯟꯕ ꯑꯔꯦꯝꯕ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯗꯤ ꯍꯥꯎꯔꯅꯤ ꯃꯥ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗ꯭ꯔꯣ ꯀꯩ ꯇꯞꯅ ꯔꯣꯁ ꯂꯥꯏꯔ ꯍꯥꯎꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯕ ꯑꯗꯨꯅꯤ ꯂꯣꯛ ꯊꯨꯡꯅꯕ ꯃꯇꯝ ꯑꯣꯏꯅꯕꯀꯣ ꯃꯌꯨꯝ ꯂꯩꯌꯥ ꯇꯣ ꯑꯗꯨ ꯍꯥꯎꯅꯤ ꯍꯧꯖꯤꯛ ꯉꯧꯔꯣꯛ ꯉꯧꯕꯗꯣ ꯐꯖꯗ꯭ꯔꯥ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯒ ꯁꯤꯒ ꯊꯣꯡ ꯆꯥꯔꯗꯤ ꯍꯥꯎꯔꯅꯤ ꯆꯝꯐꯨꯠ ꯊꯥꯅꯤꯡꯕ ꯁꯤꯒꯤꯁꯤꯅꯅꯦ ꯁꯂꯠꯀꯤ ꯍꯥꯟꯅ ꯁꯣꯏꯗꯣꯛꯄ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪꯒ ꯀꯨꯞꯊꯍꯜꯂꯒꯦ ꯑꯗꯨꯒ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯀꯨꯀꯔꯁꯤꯁꯨ ꯀꯥꯝꯃꯛꯄꯁꯦ ꯅꯥꯀꯣꯡ ꯄꯪꯗ꯭ꯔꯣ ꯁꯣꯏꯔꯒꯦ ꯁꯣꯏꯔꯦ ꯁꯂꯠ ꯇꯣꯝꯕꯒꯤ ꯏꯁꯩꯁꯨ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ ꯃꯥ ꯇꯧꯕꯅꯦ ꯆꯝꯐꯨꯠꯁꯦ ꯍꯥꯞꯇꯣꯛꯑꯦ ꯉꯥ ꯍꯥꯞꯇꯣꯛꯑꯦ ꯆꯝꯐꯨꯠꯁꯤꯅꯅꯦ ꯇꯣꯔꯣꯕꯣꯠ ꯑꯩꯈꯣꯏꯗꯤ ꯇꯣꯔꯣꯕꯣꯠ ꯉꯥꯛꯇꯅꯦ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯉꯁꯥꯏꯒꯤ ꯄꯨꯛꯂꯥꯎꯕꯤ ꯑꯇꯥꯎꯕ ꯃꯍꯤ ꯑꯣꯏꯅ ꯇꯧꯔꯒ ꯑꯂꯨ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯇꯦꯛꯄꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯌꯥꯝ ꯁꯝꯕ ꯃꯑꯣꯡꯗꯅꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯇꯧꯔꯒ ꯊꯣꯡꯉꯦ ꯁꯤꯗꯒꯤꯁꯤꯅ ꯉꯁꯥꯏꯒꯤ ꯁꯂꯠꯀꯤꯗꯣ ꯀꯣꯕꯤ ꯇꯣꯃꯦꯇꯣ ꯑꯗꯒꯤ ꯑꯣꯅꯤꯌꯟ ꯁꯤꯅꯦ ꯁꯤ ꯑꯃꯇꯪ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯁꯥꯔꯝꯃꯗꯤꯅ ꯑꯗꯨꯁꯤꯗꯩꯁꯤꯗ ꯊꯨꯝ ꯍꯥꯞꯄꯦ ꯍꯣꯔꯦꯟ ꯅꯩꯁꯟꯕ ꯌꯥꯔꯦ ꯄꯣꯁ ꯇꯥꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯔꯒꯨꯝꯁꯦ ꯍꯥꯏꯅꯕꯁꯦ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯑꯉꯥꯟꯕ ꯃꯅꯝꯁꯤꯗ ꯉꯥꯎꯗꯅ ꯅꯠꯇ꯭ꯔꯥ ꯇꯣꯝꯕ ꯃꯣꯔꯣꯛ ꯃꯦꯠꯄ ꯄꯟꯕꯗ ꯉꯁꯥꯏ ꯁꯣꯏꯕꯨꯝꯒꯒꯤ ꯋꯥꯔꯤꯗꯣ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯗꯣ ꯀꯣꯠꯄ ꯌꯥꯔꯅꯤ ꯀꯣꯏꯃ ꯐꯛꯐꯥꯏ ꯀꯣꯕꯤ ꯊꯝꯆꯦꯠ ꯑꯗꯒꯤ ꯀꯣꯕꯤ ꯐꯨꯜꯒꯤ ꯁꯨꯝꯕ ꯑꯁꯣꯏꯕ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯗꯣ ꯑꯁ ꯃꯥꯁꯨ ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯂꯤꯂꯥꯁꯦ ꯌꯥꯔꯦ ꯆꯥꯕ ꯌꯥꯔꯦ ꯇꯣꯡꯕ ꯉꯥꯏ ꯉꯝꯗ꯭ꯔꯦ